ngasi amuk taibang kuma YouTube channel na mari suboy na sanduksari angom sagai gi yeksing ana hobada akoizam akhanbam angom yum khaibam angom jambam asoibam apang mayum asupam ayengbam ayenbam ina hobada ikudum ikhoi sangbam ikhei sangbam ona hobada ongnam kana hobada kambam kasnam kambam kaikom kaikonbam kangkham kangsubam kiyam kaitrambam kaitrenbam kaikombam kongbam khana hobada kharibam khangenbam khasenbam khana saubam khumbong mayum khuyum khem khutyon them khodram khoirangbam khoipam khoimom tabam ngan hobada nganukapam ngarengbam ngarenbam nganglenbam nganglengbam sana hobada sakpram singangbam singsubam tana hobada telem thana hobada thumganbam nana hobada nakpuk hanjabam napakhanbam narumbam narungbam ningombam ningthaubam nongmaithem pana hobada pongsangbam putonjam mana hobada mandingbam mangsatam mangsatabam mangsidam mukhom mungkhom mutkhom monphang mayum moirang lesangbam mongsatabam lana hobada langmaithem lairelakpam leitanthem longjam longmaithem lauriyanbam wana hobada wakom wangkhem wangoibam wahibam sana hobada sangombam sangam sangambam sangdonjam sarom kaikapam sambanduram sangdonjam sarom sairem sandangmayum sanjam hana hobada haibam hahaibam hikhambam hitam hidam herom hairam hongmen sumbam loinana angom yaktagi mathang onkibasingi manungda kiyamda angom moirang amadi khoman khutyon them natraga khuyon themda angom amasung moirang khoyangbamda angom amasung moirang thumganbamna angom amasung salang lesang them potsangbamna angom khanganba amasung salang lesang them mungkhomna angom amasung moirang wangkhemna angom moirang khanganba sangdonjamna angom amasung moirang haiwamna angom amasung salang lesang them ngasi oinadi matang asida losinjage mathangda karamba yek salai gi tawsigi haiduna miyamna soiduna comment section da takpiramu